Prime Minister की मणिपुर खोंगसद मियाम न तराम न उक्पी नबा चीफ सेक्रेटरी पुनीत कुमार गोयल न मणिपुर की मियाम दा अपील तौरक्ली प्रोजेक्ट खरे संगाबा नत्रगना उरेप उयुंग तौबा खकी लाखपु ओइरबदी प्राइम मिनिस्टर नरेंद्र मोदी तराम न ओखफम थोकते हाइना इमा कयाना फोंगदोरक्ली प्राइम मिनिस्टर की खोंगसद असिना चाही अनि हेलब इरांग से लोइसनबगी अफब माइकैद लाकलगनी हाइना वांखै एसगी एमएलए थांगजम अरुण कुमार न हाइख्रे बीजेपी न मणिपुर कनबंगमलोय पार्टी असिद लैरिबा पुनमक मतम लैरिङैदा पार्टी थादोकपना असुंब ओइगनी हाइना हानगी एमएलए वाई सूरचंद्र अमदी एल राधा किशोर न फोंगदोख्रे अमसुंग प्राइम मिनिस्टर की मणिपुर खोंगसद यानिंगदब फोंगदोक्तुना मफम कयादा खोंगजंग चंगसिनख्रे खुरुमजरी ISTV न्यूज मीटिंग ताबीरबसिंग तराम नोक्सरी पाउ संदोन पिजरी प्राइम मिनिस्टर की मणिपुर खोंगसद मियाम न तराम ओपीनबा चीफ सेक्रेटरी पुनीत कुमार गोयल न मणिपुर की मियाम दा अपील तौख्रे सेक्रेटरीट लेबा कॉन्फ्रेंस हॉल पांथोखिबा पाउमीसिंग उनबदा महाकना मखाताना मणिपुर की तंपाकी अमदी चिंग की लमदा इंग तप हंजिलक्तुना महौसागी फिबमदा लाकपासी मणिपुर की मियाम न होनबगी महैनी हाइकी मसिदा स्टेक होल्डर सिंगनसु इंग तप अमदी लॉ एंड ऑर्डर की फिबम फगलकनबा होनबदा अचोबो थौदांग लोबीगदबनी प्राइम मिनिस्टर की खोंगसद असि आइजोलदगी चुराचानपुरदा नुमिटुंग मतुंग पुंग 12 मिनिट 15 दा थुंगलगनी अदुगा मफम अदुगी IDP सिंगा उनगनी अमदी इंफ्रास्ट्रक्चर प्रोजेक्ट कयागी उरेप उयुंग तमगनी मदुगी मतुंगदा चुराचानपुर की पीस ग्राउंड पांगथोकपा मियाम की मिफम अमदा वांगांगनी मखा तारकपु ओइना इम्फाल की कंगलादा पुंग 2 मखाइदा थुंगलगनी अहनबो ओइना मफम असिदसु तंपाकी लैरिबा IDP सिंग उनरबा मतुंगदा मणिपुर अमदी मणिपुर की वांगमद पाइखतलिबा तोंगान तोंगानबा डेवलपमेंट प्रोजेक्ट सिंग संगागनी माकी खोंगसद असिदा लुपा करोड़ 8,700 की डेवलपमेंट प्रोजेक्ट की उरेप उयुंग तमगनी अमदी करोड़ 1,200 की डेवलपमेंट प्रोजेक्ट संगागनी प्राइम मिनिस्टर ने स्टेट असगी मियाम की याइफनबगीदमक्ता पाइखतप थबकसिंग अमदी महाकना मियाम कीदमक्ता तौगनी हारिबा थबकसिंग असि येंगलगा स्टेट असगी मियामना महाकपु तरामना ओक्सि अमदी मियाम की मिफमदा सरुक याबियु हाइकी He will lay foundation stone of various infrastructure projects to be taken up throughout the state. The Honorable Prime Minister will address the public gathering at Peace Ground, Churachandpur. Thereafter, he will arrive at Kangla around 2:30 p.m. and first interact with some of the IDPs in the valley area. The Honorable Prime Minister will be inaugurating various development projects within and outside the state belonging to Manipur. The Honorable Prime Minister will address the public gathering at Kangla. The total projects for which foundation stones are being put are totaling to rupees 7,300 crore and the projects which are being inaugurated are worth total rupees 1,200 crore. Such initiatives underscore the Honorable Prime Minister's continued commitment and dedication for the development and welfare of the state. Thus, I on behalf of the Government of Manipur and Government of India request the people of Manipur to come forward in welcoming the Honorable Prime Minister to the state and participate in the program in large numbers. लमदम से थोकलिबा इरांग सिना मरम ओरगा लेबाक सि मई शाकलिंगै मतमदा नोंमा फावबा लाक्त्रगा था 19 की मतुंगदा पुंग खरगी ओइना इंडिया की प्राइम मिनिस्टर ना लमदम सिदा लाक्लिबा सि प्रोजेक्ट संगाबा नत्रगना अनौबा उरेप उयुंग तौबा खकी ओइरबदी तरामना ओखम थोकते हाइना इमा कयाना फोंगदोरक्ली हिरमसदा पाउदम अमा September की तांग तराग हम दोय भारत के प्राइम मिनिस्टर श्री नरेंद्र मोदी इम्फाल लापुगा मरी लेना इम्फाल की अकोइबदा लैरिबा लंबी थोंग असि सेंगोत सागपा अमदि अकी अमोगी थबक कद चथरी अदुगा इम्फाल कंगला असिदासु मियोय लिसिंग तराग मंगा तिनबा याना मफम सेंगोतना पब्लिक मीटिंग फावबा तौनबगी दमकता थबक कन पाइखली लोइनना हाइरिबा कंगला असि अकोइबदासु सिक्योरिटी फोर्स ना
पुंग कुमरी चुपना सेक्शन थोरांगे थबक चुकन पाइखली हिरम मसी मतंग ख्वाइरमन कैटेल फम इमा एबेल सिंगना करी हाइनिंगली भारत की प्राइम मिनिस्टर हाइना अखोइदी हाइनिंग द्रेबा कईनोदा अखोइदी मासे मसागी दायित्व चपचाना लौबा ngamdaba मसागी प्रजा मियामदा अचान मिराई नाइबा मसागी मथौ मसक खंगदबा मतम चाना थबक तौबा ngamdaba प्राइम मिनिस्टर ने हाइनिंगेबा अखोइगे अवाबदा सरु याबा ngamद्रबा अखोइगे लीडर बु अखोइना करमाइना नुंगसिबा फाउदोइनो अखोइना करमाइना मदुदा ऑनर तौदोइनो अखोइ नुंगाइत्रे अदु कन्ना कमना बलाउना बा मियाम सिना वारा कांदा अमुक्तंग लाकपियु नत्रगा अमुक्तंग उनजगे हाइबदा अखोइबु इंथोअगा लैगिबा नुपादो मदु अखोइना अखोइगी थमोइसिदा माबु पेंदबसिदी अदुकी मतिक थल्लगा लैग्रे अदुना मा लाकपा नत्रगा लाक्तबा अखोइदा होजिक मदु अखोइदा थवोइना लौद्रे मरमदी दाइता मसक खंगना प्रजा सिदा वारिबा स्टेट सिदा कैदौदगे हाइबदो तौदबिदा अखोइ होजिक इरानाइ ओइना हिंगबा तंबा अदुगुम्बा मखल अमगी स्टेट तो लेबाक तो ओइरे मियाम दो ओइरे सही अहुम फारबा लानसिगी मनुंगदा तौग्रिबा इरांग मयाम से सिगी मतंगदा करिगुम्बा मतंग ngang तुमिन्ना युंगी मपी मपा मोइना लैरगा ngang अदुगी मतुंगदा मणिपुरदा लाकनी हाइबसे आइगी वखलददी ngakpa thoएबा करी अरोनबा तौबा लाकदोइनोबा लान तौरिङैदा मै चाइङैदा करिमता खनबा याउबिद्रगा हुजिक अमुक माना लाकनी हारिसे मागी अरोनबा करी लैगेसे हंगनिङेबा अदो आइगी मोतदी मसे आइ सरुक यानिंगदे इरांग तौरिंग मतंदि लाक्तरा हुजिक कदोबा लाक्तोइनोबा असम की खोंचत ला कोई मणिपुर चंगम वानेबा असम ददी बुबेल हाबजारी काछीबा कांददी लाई मणिपुर ददी ममिंग इंडिया की वर्ल्ड की ममिंग चलबा रतन थियाम लाइतबा कांददी नारबरा गेबरा बो सीरबदो वाई एमता हाइद्रगा मोइगी अदुगी लाक्तो सोम चंगा कदोइने मा लाक्पै कसु मथौ तादि मी पुना मना परबा हाइ मतंदि लाक्तरा कांदा माजे अनो तौरे हाइबने सही लोइरे हाइबने सही लोइबदुदा मचे चलमददी तहोइदेदना लाक्पजानी मसक पोगिंगदे को मा लाक्पै मथौ तादि को असुक सांगबा मतमजे इचा इसु मयाम अमा सीदना नादना वाबा तारिबजिददी नोंगमता माना करी कमदौबनो हंगक्तरबा माना हौजिक माना लाकना जे कोइ थमोइदा करिगुम्बी अमता नुंगाइबा फाउदे लाक्पिदबना फै प्लानिंगदे कईगिनो हाइबदा असुकुइना लान तौबदी लाक्तरगा मा भोट खोममदाइदा लाक्पनी अदुदुना अखोइ मणिपुरगी वा अमता खनबिदबनिना मा लाक्पा पामदे असुकुइना सही कयानो सही अनि अहुम सुरक्कदोरबने बा अखोइना मणिपुरसदा वारा इसे मयाम अमा रिलीफ कैम्पता लैदना चारम थलम खंगदबा हिंबंग खंगदना हिंबंग अमक्तदना मसा मतनो सोसाइटी तरो सिबना ओंगाय अमने के मागी मचा मसु वाक्तनी मणिपुर स्टेट हाइबसे को इंडिया की मनुंग चलिनेबा अव अदु वारिबा मतमदो लाक्पिद्रगा हौजिक लाक्पा कै दरकार ओइगे अखोइ मा लाक्पा कसु पामदे दरकार ओइदे मा लाक्तोइसि मरम करिगिनो अखोइ भोट खोमब्राइन खल्लेबा अदन मा लाक्पा कोइ कसु पामदे दरकार कसु ओइदे मतमदी हेलेबा लानजे हौरको मतमदा माना करी लेगे कमाई तौगे हाइबदो माना हाइबिद्रगा हुजिक लानगी अरोइबा यौना वारा मतमजे मान मयुमदा हंजल हनबा ngamदोरिब्रा अदो ngamनी हाइबदी थाजबसु लेते लानजे मान सॉल्व तौबिरम ngamba तारगदी याय अदुना तगदे खोइ मा लाक्पा सुंगपाम पामद्रे कै मतम हेनगरेबा ख्वाइरमन कैटेल फम इमा सिंगना फोंदोरपगी मतुंगिनादि था कुनिपान हेन लमदम असि मै साक्तुना लेरिंगे मतमदि नोमत लाक्पा नत्रगा वाही अमत फोंदोक्तरगा हंदक इखक खंगहौदन लागलेबा असि इरांग असि तसेंग लोशन की खंदु लाक्पो ओइतारगदी तरामना ओफम थोई नतदना भोट दक्षलकपगी नत्रगा प्रोजेक्ट खरा संगाबगी दमक्ता लाक्पो ओइबा तारगदी तरामना ओफम थोके हाइना इमा सिंगना फोंदोरगली आईएसटीवी पाउगी दमक्ता सगोल सेन समजोयगे लोइना पाउगदम जरिब कर्णजित ख्वाइरमन इमा कैटेल इम्फाल अमरोमदा इंडिया की प्राइम मिनिस्टर नरेंद्र मोदी ना होखिबा चाही अनि हेनबा सिदा मणिपुर दा लाकपदि लाइरदना मणिपुर की मिंग फावब पंद्रगा हौजिक महाकना मणिपुर दा लाकनी हारिबासी नंबोल एरिया अपुनबा मैरा पाइबि लुप नंपालना सपोर्ट तौरोय हाइना फोंदोखरे ऑफम असि प्राइम मिनिस्टर नरेंद्र मोदी ना हयेंग मणिपुर दा लाकनी हारिबासी मणिपुर इरांग लोइसिनबा लाकदोरिबरा नत्रगना मणिपुर मसेत ताना थुगाइबा लाकलिबर हाइना ngasi नंपाल की नंबोल दा लेबो ऑफिस पांगथोकपा पावगी मिफमदा नंपाल की प्रेसिडेंट माइबम शांति ना हाइकिबनी मागना मखा तारदुना नंपाल ना प्राइम मिनिस्टर की मणिपुर खोंचत सपोर्ट तौरोय मणिपुर इंग तप्पा लाकना बसिनबो ओइरबदी मणिपुर मियाम ना मतियंग पांगनी मदुगी ओना तैनबदा लाकपो ओइरबदी हनबिखो लाकपिगनु हाइकी भारत की प्राइम मिनिस्टर माना मणिपुर लाकदोरिबा असि अखोइगी तंगु लेताबा ओरकनाबगी लाकदोरिबरा नत्रगना मणिपुर थुगाइबा लाकदोरिबा सही अनि अहुम फाजलकलबा असि फावबदा
Long mata mana karigumba amata wahang amata hangdagai lalaga khangdana September gi tang 16 lisingani kunga mangada lakani haina tawriba ase koi yaba sungam ngamjaroi Ais Kunjalata Kobi member mana makata na hokiba chahi ani henba sida mahakna mamitangba misak amagumna manapangba magumna tumina leishlaga Manipur miyamna lawbu kongba तासिनदन लेखरगा ngasina Manipur lakani hairibasi mahaki karamba arunba leibagi no hanglakli mai sai nge matamda phayabi ke darkar oi mai sa kana magi yumdu tummaga manga matamda phayabi ke darkar leite aduna khoi hujik yum mai sa khre mange tumme laure khongre kaya nak tawgasu nasan khidraba na da hakidraba mitang khaba ma darkar oide akhoi prime minister darkar oide akhoi na hujik darkar oisi thamoi sengna thabak tawba thamoi sengna Manipur nungsiba adugumba mayam du tasilaga thabak tawba pami adu India gi prime minister osu mawa lawdre hujik ma khadu Manipur da lakadoi Prime Minister ki khongcharasina sahi ani helabairang solution bagi aphaba maikei da laklagani haina wangkhai asigi MLA Thangjam Arun Kumar na haikre Chingmairong da leiba Hotel Classic Grande da Rotary Club of Polo City Imphal na sinduna Total Literacy and Quality Education Program gi makhada kathok baga loinana mahirui sing butak pi tambi bo ja sing bui kai khumna ba amadi pukning thogat poina Rotary Club of Polo City Imphal na piba National Builder Award lisingani kun manga yenthopagi thoramda haikibani thoramadu da Rotary Club of Polo City Imphal gi President Dr. RK Ratan Kumar Rotary International District 3240 Zone 12 ki Assistant Governor Salam Shashidanand amadi Rotary Club of Polo City gi Secretary Indra Kumar na maruiba miyosing oina saruk yakhi MLA na makata araduna matam sangna Prime Minister unana buhonaduna lakibani maki handaki khongchat asada MLA singa unabagi tanja phanglagadi lisingani kulhumdoi gi me ohumdagi lamdam sida thokliba irang sigi chapsabu wafam thamnana ba MLA singi weba phirep leire Prime Minister gi khongchat asigi matungda athubada Manipur da miyam gi weba lengak ama soidana laklagani haibagi thajaba lei haiki Prime Minister amana matam sang laktana wahai amta haidigi lerekanda samlu issue samlu timings da laga karigumba khradi haigado si positive oiba wahumdi tamra nai makal lejai aduga popular government hoi PM apagi present rules he lerapasi atharu hele matam sange adugo mayam su rigni thunga hongba leita si dum ekoi gatana tana center ki government hena su center ki lebiba leaders hena su sedam ki ubirangani kali kambiramani kali aiya sadati Prime Minister Lava, Atungadi, Manipur situation were Atungadi, popular government on the same level, Prime Minister Makili Tamakana, expect those. BJP na Manipur kan bangam loi party asida leiriba punamag matam leiringai da party thadokpana chumbu oigani haina handakta Congress ta nauna sanglakhraba kaksinge sigi hanagi MLA Yangkhom Surchandra amadi oinam sigi hanagi MLA Laishram Radhakishorna ISTV News ta phongdorakli BJP dagi Congress ta changnanaba AICC gi lusingba sing unaduna party asida formal oina changlaba matungda ngasi Imphal da thorukpada wafam si phongdoklambani Bir Tikendrajit International Airport ta ISTV ga unabada Yangkhom Surchandrana BJP na Manipur gi kana naba tawrakani haibagi thajaba leiraktabana party ase thadorakpani sahi ani hena thengnarakliba lana si loishinana ba honade phagalakpagi maram ubadi lairadana nongmagi phibam sokchilakpana leibak manglagani haina kibana BJP thadorakpani hayeng Prime Minister gi Manipur khongchat asida project khara sangaba khara laukthokhlambana thokliba lan sida karishu kanaba pibangam loi nakalani maki miyosing unaduna waroishin purakna ba honafam thokpani haiki Prime Minister laktabi ni ma'am launarisi he has time to roam around world Prithvi mu koi learning asi Manipur sahi aniga makhai sak facility Manipur panbabawma allergy over kangdev la oba but with this for a solution mayam na laure for name se hita touch and go na taba wari ba suffering to mayam se ma solution no to that rule appreciate ma good work to ko appreciate tong ni ba but my khongsa chi chum yeng ba de ba khara law thom bi ai kai khara ru touch and go gi bhapta for name sing ma le ba go oi de bi ocean
Laisram Radha Kishore Prime Minister gi khongchat asina kana bakari su purokloidabana khongchat asigi mangmoina BJP thadoropani chingtamda leiriba BJP gi thomi punamak amata oina pulaga BJP thadokpana faragani hayeng Modi gi khongchat asida mafam anida thoram siliba si punsinana ba honaba nate khaidokna ba honabani haiki Manipur Pradesh mi kap thokko phare BJP da karina huju leiri BJP ne kari toro khike dege na ngai ri bano hoji so hai ge ba hayeng Prime Minister Lakshanu mane kari torum ga dege ba mana laga he na wagani Manipur he na wagani Radha Kishore na hari sini he na wagani aduna hoji ti matam jare akoi those chap manase chingdam manase amtang Manipur kan si sini ai message state amada leiri ba community sing si amaga fraction ta halaga amaga khanana bagi policy ni masi makoina tawgadabadi Manipur state se amakhang hena khanbi gadabani chingdana matamdana ma Hojik kari kita mukta mau kena bapur jon step within the step amgai manung dabu jaga ama sang mi anda bahai je masih lagi masih question arise tau dia atau kari kita ori hojik semana kari ki sojam bersaka ori sojam bersat pra sojam ber kari dong no imphal da lak pra kari dong no ID madam mai pa oi Manipur mangana bani hai dan ai message to pigeoning Pung Kharagi Khongchatta Manipur da lakadoriba Prime Minister Narendra Modi gi khongchat yaningda bufungdoktuna mafam kayada khongjang changshinkre Chahi ani hena waba khangliba si kaukthoklaga Prime Minister harauna okpangamloi miyamna su wakhal munna khanthaba chumgani haina amuko gi President Fairuzam Nando Luwangna paumi singda phongdokre amuko gi office ta paumi singga unabada Nando na makha taraduna kukina landarakpada yelhomi maitei gi nupi angang khaktana mioi kaya tamthina hatuna terrorist ki khwaidagi wangba tamthiba thabaksing chathakibada Prime Minister na karisu haikide Mara laibising matakta matik chaba thabak tawkhide laukhatpham thokpa thabaksing matam sana tawkhidraga hojikna project khara sangaba amadi nauna urep uyung tambagi mingda masagi kanaba yengba manba official loibagi masat amata yaudaba khongchat ama sinjilakliba asi aikoi gi phurup asi sel khara piraga arang arak khara uhalaga pangthaba oina ubugum tawribasi yade haina khanghanpham thui haiki Manipur gi miyam na su haukiba thokdok sing adu ningsing biraga Bharat gi Prime Minister na laga pangthopa thoram chida yokhom thopra thokdabara daram na ofom thopra thokdabara habidu thokdok sing adu ningsing biraga isa isa na phirep lobi habisu amuko gi maikai gi appeal tawjari adumba kana gumba government gi official sing gi maikai dagi oijawi thak piraga thoram yauna ba khonarpa mayam adu da aikoi isa isa na thokiba hokdok sing adu ju kamai tokibano habidu yamna khalaga yamna phirep lobi akoina phirep loba heudraba akoina chumna warep laudraba asan ba miheng yenghodrabadi matung dari aikoi gi mitki pi gi maman mina lepiroi aikoi gi thawai gi maman mina khanbiroi aikoi gi tunglam chat amagi lambi leihuroi haiba wafam sima ju thamje Masagi maramdamda IDP haiba mingthon phangduna chahi ani hena relief camp ta leiriba miyosingi awaba kokpagi mahutta nomagi pukning nungsiba henjilakpagi mawong uri makoigi awaba mitki pi makoigi thamogi wakat tabinanaba lusingba leitrabara haina waru hori Prime Minister gi handagi khongchat asina makoigi mahausa gi punsida hanjil hananaba khaurang na ngaina hori makoigi wakat kaya thamoi shokna paudum lakli hiram sida paudum ama Asingadi maha koi bu ai koi ki anang yum da laiba phangi ka draidana tattan hangi mama koi da du mama koi na pakum phangde isa ga kona na kaminna banata na upai lete koi ge mafam masida matam kuina lerakpana maram orakanda awara pa kaya laibata natana uning ning silinga oiba thogdok kaya mafam masida laiba thengnari Jerang na khajan ba aduga jingana khalaga laiba apikpa sangsingsi lamdam asigi yelhomi singna punsi hingdabagi damakta lanjena duna punsi leliba aduguma mafam amadani asiguma mafam asida matam kuina laiba IDP silnaw sing asina handaki Prime Minister gi khongchat asi karama makhani khongchat ohininge haibigi matangda makhoina phongdorpa tungan wafam sing mayam punna taminase Kanglada Prime Minister lakni bisida koi bahana dongna santi da laiba ngamgadra namtang midyeng changbiramoi dana koi haijaning simadi tungya sadi atla yengmada udre da lairiba pibamjida sasingji bu mi hoina semangam kipakande sasingji na yeng chauraga koi ngai halakidra kanna laibane du hojik tangu pi oiba irang sida koi je
ꯇꯨꯡꯒꯤ ꯃꯃꯤ ꯑꯁꯥ ꯌꯦꯡꯕꯗ ꯍꯟꯅ ꯎꯕ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦꯁꯦ ꯑꯩꯗꯤ ꯌꯥꯝꯁꯨ ꯂꯩꯖꯗꯕ ꯃꯤꯅꯦ ꯑꯩꯒꯤ ꯌꯨꯝꯁꯨ ꯂꯣꯏ ꯇꯦꯛꯈ꯭ꯔꯦ ꯑꯩꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯅ ꯌꯨꯝ ꯁꯥꯕ ꯉꯝꯅꯤꯕꯁꯨ ꯊꯥꯖꯗꯦ ꯑꯅꯥ ꯂꯥꯌꯦꯡꯕꯁꯤ ꯗꯣꯛꯇꯔ ꯅꯨꯡꯗꯔꯗꯤ ꯁꯦꯟ ꯊꯨꯝ ꯃꯔꯝ ꯆꯥꯗꯕꯅ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯁꯨ ꯂꯥꯌꯦꯡꯕ ꯉꯝꯗꯗꯅ ꯃꯤꯁꯤ ꯃꯤꯅꯥꯁꯨ ꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯑꯩꯒꯤ ꯏꯃꯨꯡꯃꯛꯇ ꯊꯣꯛꯈ꯭ꯔꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯂꯩꯈꯤꯗꯕ ꯊꯥꯁꯨ ꯐꯥꯗ꯭ꯔꯤ ꯃꯥꯅꯗꯤ ꯂꯥꯌꯦꯡꯕꯤꯕ ꯌꯥꯝ ꯍꯥꯏꯔꯝꯕꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯦꯟ ꯊꯨꯝꯒꯤ ꯅꯥꯇꯩ ꯆꯥꯗꯕꯅꯤꯅ ꯌꯦꯡꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ ꯃꯥꯗꯣ ꯑꯩꯕꯨ ꯄꯣꯛꯄ ꯕꯕꯥꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯕ ꯐꯖꯅ ꯐꯪꯗꯕꯅꯤ나 ꯂꯥꯌꯦꯡꯕꯁꯨ ꯉꯝꯗꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯕꯕꯥꯅ ꯂꯩꯔꯤꯉꯩꯁꯤꯗ ꯂꯥꯌꯦꯡꯕꯤꯌꯨ ꯄꯨꯕꯤꯌꯨ ꯗꯥꯛꯇꯔꯅ ꯌꯥꯝ ꯍꯥꯏꯔꯝꯃꯦ ꯑꯗꯨꯕꯨ ꯄꯩꯁꯥ ꯂꯩꯇꯕꯒꯤ ꯀꯩꯅꯣꯅꯀꯣ ꯉꯝꯖꯈꯤꯗꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯀꯥꯟꯗ ꯈꯨꯗꯣꯡ ꯆꯥꯗꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯌꯥꯝꯅ ꯌꯨꯝꯗ ꯂꯩꯔꯒ ꯂꯩꯇꯕ ꯑꯣꯏꯔꯗꯤ ꯈꯔ ꯀꯩꯅꯣꯁꯨ ꯌꯨꯝ ꯆꯪꯉ ꯉꯝꯃꯒ ꯀꯩꯅꯣ ꯇꯧꯕꯗꯤ ꯈꯔꯁꯨ ꯄꯦꯟꯖꯒꯗꯕꯅꯤ ꯀꯔꯝ ꯀꯥꯟꯗ ꯌꯨꯝ ꯍꯟꯖꯟꯒꯅꯤ ꯈꯜꯂꯦ ꯑꯗꯣ ꯂꯩꯉꯥꯛꯅꯁꯨ ꯈꯔ ꯊꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯅꯕ ꯈꯔ ꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯗ ꯌꯨꯝꯗ ꯆꯪꯍꯟꯕꯒꯤ ꯑꯌꯥꯕꯗꯣ ꯑꯗꯨꯗꯣ ꯑꯃ ꯄꯤꯕꯤꯔꯝꯕ ꯍꯥꯏꯖꯅꯤꯡꯉꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤꯅ ꯚꯤꯖꯤꯠ ꯇꯧꯕꯤꯗꯧꯔꯤꯁꯦ ꯑꯃꯔꯣꯝꯗꯗꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯑꯩꯈꯣꯏꯗꯤ ꯀꯣꯏꯁꯟ ꯌꯥꯝ ꯂꯩꯌꯦ ꯑꯩꯈꯣꯏꯅ ꯋꯥꯔꯕ ꯃꯇꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯕꯤꯗ꯭ꯔꯒ ꯉꯁꯤ ꯈꯪꯍꯧꯗꯅ ꯂꯥꯛꯄꯤꯒꯗꯧꯔꯤꯕ ꯃꯔꯝꯁꯦ ꯑꯩꯈꯣꯏꯕꯨ ꯂꯥꯛꯅꯕ ꯂꯥꯛꯀꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯁꯣꯂꯨꯁꯟ ꯄꯨꯔ ꯂꯥꯛꯀꯗꯧꯔꯤ ꯁꯤ ꯄꯦꯟꯗꯕꯁꯨ ꯌꯥꯝꯃꯦ ꯄꯦꯟꯗꯕꯗꯤ ꯌꯥꯝ ꯂꯩꯔꯦꯗ ꯏꯆꯥꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯨꯗꯣꯡ ꯆꯥꯗꯕ ꯅꯥꯔ ꯌꯦꯛꯂꯀꯥꯟꯗ ꯈꯨꯗꯣꯡ ꯆꯥꯗꯕꯒꯤ ꯁꯨꯐꯝ ꯅꯣꯝꯐꯝꯁꯨ ꯅꯥꯇꯩ ꯆꯥꯗꯦ ꯁꯤꯒꯤ ꯂꯩꯔꯤꯕꯁꯤꯅ ꯃꯌꯥꯏꯗ ꯑꯣꯏꯕꯅ ꯑꯩꯈꯣꯏꯁꯨ ꯑꯃꯗ ꯆꯠꯂꯁꯨ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯑꯃꯗ ꯆꯠꯂꯁꯨ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯌꯥꯝ ꯋꯥꯅꯗꯤ ꯄꯨꯟꯁꯤ ꯂꯦꯜꯂꯦ ꯁꯤꯒꯤ ꯂꯤꯂꯤ ꯀꯦꯝꯁꯤꯗ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯄꯁꯤꯗ ꯌꯨꯝꯗ ꯍꯟꯖꯟꯅꯕꯒꯤ ꯋꯥꯍꯩ ꯑꯃꯇꯪ ꯊꯝꯕꯤꯔꯝꯃꯒ ꯑꯇꯥꯕꯤ ꯑꯃꯇꯪ ꯃꯌꯥꯝ ꯁꯔꯀꯥꯔꯁꯤꯅ ꯑꯌꯥꯕꯗꯣ ꯄꯤꯕꯤꯔꯒ ꯌꯨꯝꯗ ꯆꯪꯍꯟꯅꯕꯅ ꯍꯥꯏꯖꯔꯤ ꯏꯃꯧꯁꯨ ꯂꯩꯈꯤꯗ꯭ꯔꯕꯅ ꯏꯁꯨ ꯑꯅꯤ ꯌꯣꯛꯑꯒ ꯌꯥꯝ ꯋꯥꯏꯗ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯀꯩꯗꯧꯕꯁꯦ ꯄꯩꯁꯥꯁꯦ ꯌꯥꯝ ꯋꯥꯏꯑꯦ ꯂꯩꯇꯦ ꯇꯥꯏꯝꯐꯝꯁꯨ ꯂꯩꯇ ꯇꯨꯡꯒꯤ ꯑꯁꯥꯁꯦ ꯂꯥꯟꯁꯤ ꯂꯣꯏꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯅꯦꯅꯥ ꯇꯥꯅ ꯑꯥꯗ ꯌꯨꯝꯗ ꯀꯥꯔꯒ ꯊꯕꯛ ꯁꯨꯔꯒ ꯑꯗꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗ꯭ꯔꯥ ꯈꯜꯂꯦ ꯂꯥꯟꯁꯤ ꯏꯔꯥꯡꯁꯤ ꯂꯣꯏꯗꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯁꯨꯕ ꯆꯠꯄ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅ ꯅꯤꯡꯕ ꯑꯗꯨꯝ ꯊꯨꯡꯉꯔꯣꯏꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯄꯁꯤꯗ ꯂꯥꯟꯁꯤ ꯂꯣꯏꯁꯤꯜꯂꯒ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯕ ꯏꯪ ꯇꯞꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯑꯗꯨ ꯄꯥꯝꯃꯤ ꯑꯁꯨꯝꯅ IDPꯁꯤꯡ ꯑꯁꯤꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯀꯔꯝꯕ ꯃꯇꯝꯗ ꯍꯟꯖꯤꯟꯒꯗꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯊꯤꯕꯗ ꯑꯁꯥ ꯃꯥꯡꯁꯤꯜꯂꯛꯂꯕ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯊꯦꯡꯅꯔꯛꯈꯤꯕ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡ ꯆꯥꯗꯕ ꯀꯌꯥꯒꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕ ꯃꯩꯆꯥꯛꯁꯤꯡ ꯑꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯑꯁꯤꯅ ꯃꯨꯊꯠꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯁꯨꯡ ꯊꯧꯖꯥꯜ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ IDPꯁꯤꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯅꯍꯧꯔꯤ ISTV ꯄꯥꯎꯒꯤꯗꯃꯛꯇ G Gagan Sharma amadi paudamjariba Kumarjit Wahengbam Mantop Yumpam Relief Camp India ki Prime Minister Narendra Modi ki Manipur khongchat asi mama oibisingna taramna okfam thokte magi khongchat asi yaningdi haina ngasi sugnu esi gi manung chanba tangjeng khunau community hall dasu wakat khongjang chathakre tangjeng ya koibada leiba khul nipan gi meira paibising sarugya aduna sathakhiba wakat khongjang aduda sarugya khibi seram uma ko bi meira paibi lusing bi mana karigidamakta Prime Minister gi khongchat asi yaningdribano haibagi matangda wafam kaya fongdorakli ꯆꯍꯤ ꯑꯍꯨꯝ ꯁꯨꯔꯛꯀꯗꯧꯔꯕ ꯃꯇꯝꯁꯤꯗ ꯉꯁꯤꯐꯥꯎꯕ ꯃꯍꯥꯛꯅ ꯍꯟꯅ ꯌꯦꯡꯒꯗ꯭ꯔꯕ ꯃꯅꯤꯄꯨꯔ ꯑꯁꯤꯕꯨ ꯃꯥꯅ ꯍꯧꯖꯤꯛꯇ ꯚꯣꯠꯀꯤꯗꯃꯛꯇ ꯅꯃꯥ ꯇꯧꯔꯒ ꯃꯥ ꯍꯧꯖꯤꯛ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯌꯦꯡꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯦꯟꯗꯦ ꯄꯥꯝꯗꯦ ꯃꯥ ꯂꯥꯛꯄ ꯑꯩꯈꯣꯏ ꯄꯥꯝꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗꯕ ꯎꯠꯇꯅ ꯙꯔꯅꯥ ꯑꯁꯤ ꯐꯝꯖꯕꯅꯤ Maklangda Head Office oiba Maira Paibi Welfare Association of Kanglaipak Map Walk na sinduna PM Modi Manipur sanglakpa yaroi haina Maklang Kaitel da wakat mi fam kre Maklang Kaitel gi akoi bada leiba kul tarahum gi Maira Paibi sing sarugya ki wakat mi fam aduda sarugya ki ba sograkpam ibem halna lamdam sida ingna chikna khundaramba yelho phurup ama oidiba mitai gi mathakta mapandagi changlakpa kuki singna landa duna nupi angang sing tamthina hatpa tupa horakpa matamda PM Modi na Tasin usinadana leiraga hojikta lakani haibasidi aikoina mahakpu harau taramna okpa ngamloi haiki magna irang asi horakpa matamda
lakpa ngamdrabasu wahai maset amata irangshil loisinanaba honaba oina hairamlabadi ngasi mahakna lakpada mang thaduna makoisu saruk yaramgadabani haiki कुकी न मैतई सिंबु हातना कया कया पिखमना खरबा इचा सिंगी दमकता अखोइना ख्वांग ख्वांगसे छेतना अखोइना लावबा मतमदा माना करिगी ताबी खिते मतमदु ताबिरम लबदी अखोइना ngasi माना लागिबु खोंगचलसिदा अखोइना माबु तारामना ओंगदबनी अदुबु मा अखोइना तारामना ओप सुंगम ngमरोय खोइ थमोय सुकना नुवाइते इचा इसु मांग खरबनी लामदुदा माना अमुक्तंग यंगसनबिरमदी अखोइना माबु तारामना ओकदबनी अदुबु ngasiदी माबु तारामना ओपगी मतमदो अखोइ होजिक हेंथो खरे Tungda PM Modi sanglak payaroi India gi lengak lon yaning de iramdam gi damakta thawai thadokadabani Manipur imana yai fare haina kholau kaya su lauki Prime Minister Modi Manipur da abaspa thamba iramdam gi damak Manipur imana Manipur da leiriba yelho phurup kun mangana amata oina mateng pangnaduna mapandagi sangsilakpa mitop sing thengnanaba honaba mathau tai haina Federation of Homi gi President Sapam Sajadu Manina Fongdurakli wafam asing asi Federation of Homi na kumjali sangani tarani pandagi hoduna lisang shina sa tharakliba Know Your Identity haiba awareness campaign gi manung channa Kamjong district gi manung chanba Sungrify village ta pangthokpa campaign ga mari lenana fongdokhibani Sungrify amadi akoibada leiba kul 16 gi miyam saruk yaduna pangthokpa awareness campaign adu ga mari lenana sapamsa jadumani na makha na hai kuki khulai paibu singna lamdam sida landarakliba sida India lengak na chaw na mating pangli hayeng Manipur da Prime Minister lakadori ba sida su Churasanpur han satkadori ba sina su makoina hena maru oi haibadu takle Manipur pumbada manaba meeting yengdaba Prime Minister gi thawung asi lup asna condemn towi haiki Prime Minister Narendra Modi na hayeng Manipur da laktuna Churasanpur amasung Imphal da project kaya sangaba madi urep uyung tamgadori ba sasu yaningdaba fongdoktuna kunai kanba punba meira paibi lup Kukampalna Thawal Wang matabada leiba lup asigi office ta Khongjang Junction baga loinana hayeng PM Modi lakpada miyamna thokpiganu hairi Lujing loya da laiba lili kem da laiba angang nubi khudimato lili kem da laina punsi loigiba mayam su yaure asi bhaw da mana hanna yengatraga Manipur da mana handak laiba se akhoi bu mana singna bani haiba thoi mana karigumba policy ama Manipur se mangalage tupal lage haibagi wakhalol amagi loina na lakpa mali aduna Narendra Modi lakpa matamda mau opasu ngamjara aduga oksu oi aduga magi phida jo koina thawa ngamoy Sarang na ba thokngai marakta natraga manungda lakpiram bataragadi praja mayam na haraw ba sinungay ba si phungdokpiram kadabani adu natana tumlaba taklaba mayam loiraba matung iangang mayam ijat mangdana loiraba matungda mana lakpa se nupi khunai ai khoina yaningde Narendra Modi lakpa sida praja mayam na saruk jabi ganu nupi khunai ai khoiso saruk jajaroi Hayeng India ki Prime Minister Narendra Modi na Manipur da lakadoriba asi manung matum sadaba khongchara mani khongchara asi yaningdi haina nupi kaya na play card paiduna faidinga maikai da Khongjang Junction khre Khongjang aduda karigi damakta yaningdribano haibagi matangda play card sing sijinabaga loinana pendaba wafam kaya su fongdorakli Pung kharagi khongchat lakadoriba Prime Minister gi khongchatna tangdu leitaba purakpa ngamloi haina MP Dr. Rangomsa Bimola koijamna ISTV News ta fongdorakli Bir Tikendrajit International Airport ta Delhi dagi Imphal da thorakpada Bimol makha takhibada Prime Minister gi khongchatna tangdu leitaba purakani haina thajaba thamliba singna Prime Minister gi suitcase ta tangdu leitaba puraklaga haiduklamgani haina paribra haina hangki Stakeholders singa unaduna mifam amata tawdana matau karamna tangdu leitaba purakadabano haiba khanthaningi hairi my suitcase ya kaduro santi dubo akade wari hota hisadana tawai hai gram ne meeting tawda bisuna public meeting la kuna koi gi party da su invite ka tawdana president la abni kan civil society unage ko kya bi an command da Ada dema as casual attitude nela way kana ro karino hayen ke no sanga ne ka ha ka dongwal PM Modi gi Manipur khongchat Manipur nungsibagi khongchat na te haina Manipur youth
Congress Committee ki President Wahengbam Ananna Cherol Thadurokli Cherol Duda Lisangani Kulumdoigi Medagi Manipur Maisaktuna Kamthengna Awaba Nanglaba Mamalyam Laba Thawai Kaya Manghan Kraba Lanthum Manghan Takhaliba Iraisha Lising Kaya Mayum Makai Leitaba Mioi Oihaliba Madi Kanglup Maselgi Marakta Sangthok Junction Yadana Ladiba National Highway Thingjiliba Sigi Warwishin Purukna Ba Honabagi Mahuta Lupa Crore Karagi Infrastructure Samgat Sagat Pakaki Lakpa Si Pen the Bamadi Nungai Tabana Pik Talaba Kongshatni Hari Sri Narendra Modi na Prime Minister of India na tawibase Manipur gi miyam ko insult tawni laiba issue asigu hena makha sangda ningbagi Prime Minister Narendra Modi gi apamba do hayeng gi kongsat asida udli sigum laba tak ki kongsat ase koi yamna pense de nungaite internally displaced oiraba praja miyam singi kangdu puruk naiduna kuning maki adugum laba commission nama sembi duna makhoi gi phangam thokpa sakthum kaya special package kaya topthokpi bom thokpani adubu laiba asida Manipur da yamna apombi masa amagumna yengbiriba central government ki BJP government ki Narendra Modi ki Sri Amit Shah ki pangdraba Sri Nongthom Biren ki BJP laiha ki sigumba thoksil thawang se praja miyamna chupen pelo yamadi hena yaning daba hena nungai daba amadi hena tamdu leta daba do phogok payai India ki Prime Minister Narendra Modi Manipur da hayeng lakadori basiga mangmoi nana Churasanpur da samgat sagali basing kuki sing na mai thadok tuna manghan bai basi Prime Minister Butaram na upagi mahutai kai ba pibani mokoi singi mathakta akan ba action lokhat kadabani haina Shiv Sena Manipur Pradesh ki President Morangthem Tombi na phongdurakli Babu Parada leiba Shiv Sena Manipur Pradesh ki office to pangthokpa pawgi mifamda Tombi na makha taraduna lamdam sida ingtapa purakna ba honariba kaya sibu kuki sing na yaning de haina lowi shugi agreement sign taunaduna yanakiba points sing adu bunathayraga lambi da gari khamduna check toba amadi National Highway free movement yahandaba amadi tongan ba sasanaba puwari kaya isilaga India lengak makuk ngauhanduna kuki gi makhada leibugumna sanariba drama singdagi India lengak na section view haiki Churasanpur ki akhoi ki Honorable Prime Minister na visit tawrkuda ek lane tawudabudu ki manak tuda miyam pungadaba jaga tuda theliba holding theliba festun khariba semiba aduguma mayam se punamak Prime Minister na lakani habidu ki against the mai thaba aduga kesona totally akhoi ki ban blockage tawa Honorable Prime Minister ki visit chibu ikaiba piba siguma thaba se Shiv Sena di Manipur Democratic Alliance na condemn tawi strongly condemn tawi Prime Minister na lakuma tamda ashiba yauduba ku sam rom pareng linga thambane ku du adu gi du lokthu oina hairubadagi underground ki kangbu mana chhatra sangstan da conspiracy taunaraga Prime Minister Honorable Prime Minister ki visit che machi sarak sahing naiba miyamna yadava Prime Minister lakudong utpase machi yam sathina pende Manipur da tongan ba sajin ba history mayam ama madu ikhatlaga India government na mako ngaholaga ngasi India government ju moi ki makhada leibudong tobase kuki organization ki makhada leidong tobase please central forces state forces central government state government careful moi bu section bio moi ki section bio Hayeng Manipur da India ki Prime Minister Narendra Modi lakani haina ribasi leibak sagi Prime Minister oina lakpiu Narendra Modi oina lakpi gano haina JDU Manipur State Unit ki Vice President Sanjoy Ahanthem na hairi magna makhata na Prime Minister na Manipur gi apunbagi saktam da makhal matagi ahongba pidana thokliba irang asi khudakta loishinba IDP singda akanaba mapung phaba rehabilitation package piba internally displaced family khudingmakta lainga ki thabak amamam suksoi shoidana pigadabani haiba wafam sing phongdorakli lamdam masida matam koina ekoi bu mirai biru raba ekoi gi minung si amasung thogjan bu latna ru raba matungda sahi tai ani ga thamari manga gi matungda lakadori base tarai bo khongchat ohen mam thokte ekoi gi chapchaba serious oiba demand tobum thoi haiba ehaki point mapan plus article 3 semdok gi point du punna point tara 10 points charter demand ai mai kai degi thamjari
BJP na lana si loisina ba concrete weba road map ama sem da maram moraga BJP gi MLA yauna miyam na Prime Minister gi khongchata nungai ba poktri bani haina MPCC gi President Kesam Megasandra ISTV News ta fongdorkli Birti Kendrajit International Airport ta khananu unabada Megasandra na makata kibada chahi ani hena throkli balan sig mari lenana wafam amata fongdok ta bada natana mafam asida laktraba matungda lakna thorang toriba si wasak ba yana na lakpani lamdam sida thokliba lan si loishina na ba honarakani haibagi thajaba leite khongchada sida Manipur mahoksa gi punsida hanjal hanana ba tawgada ba thabak thoram sing amata yaude tawriba thorang si BJP gi MLA sing penada ba yawi Congress ta su karigumba amata hairak tabana nungai taba phawi CSO sing su haraude Party kena bagi wafam na tungana thamlaga lairiba lana si loishinduna mahoksa gi punsida hanjil hanana ba honabada kari toba yai haibadu akhanaba thoram parengama seminaba pami project khara sangaba urep uyung tambana lana si loishingani khanbagi phibam ma uriba sidi laibak thibani haina makata ki Handak Manipur da thoiba thodo watoksi amukta udri yam thina serious oigre loinana double engine government sina BJP government sina aikhoi awaba mayam sing si seriously lobide Prime Minister Thakunipan Manipur da lakhide amasung lakaduri ba sisu hayeng lakaduri ba sisu mayam leiba political parties singi leaders sing maruina MLAs of all political parties Haibtare si punna concrete road map ama haibadi santi hanjelaknanaba khongthang ama khanani ne bagi wafam si mahaki visit sida ude amasung baton torokte amasung hairakte aduma sida laibasi sumnagi sangaba foundation stone khakta oina tawsinadi santi gi aikhoi thojongna sa udabase masina henna ahoina na Manipur gi parja singda khoirang khoisauna hali amasung aikhoi ningba ka hele NPP Manipur ki State Executive Committee ki mifamna Prime Minister Narendra Modi ki khongchat taramna okpagaloinena khongchat asina Manipur da ingtappa tangdu leitaba purakna bagi khongchat oigani thajai hairi NPP Manipur ki General Secretary IT and Frontal Organization L Jayanandana media da khanghalakpagi matungina party asigi state head office ta State Executive Committee ki mifamna Prime Minister Narendra Modi ki tang 13 gi Manipur khongchat taramna oknana bagi warep lominaki Mifamaduna Makatana, party asina Manipur gi anoba government sembagi saugatpada common minimal program oina maru oina territorial integrity of Manipur compromise tawdaba state asida makalamata separate administration gi wafam leitaba Manipurda illegal immigrant leiba yadaba sina primary focus oiba haina warep lokhi hairi Manipur High Court ki Chief Justice ki Thopuriba Justice Kempaya Somashekhar chaliba September thagitang taramari da mahaki matam loiduna thabaktagi potharagani Justice K Somashekhar na thabaktagi pothaba sigamari leinana official oiba farewell pibagi thoram ngasi Manipur High Court ki court number 1 da pangthokre Thoramadu Justice A Bimol Justice A Guneshwar Sharma High Court Bar Association ki President Naurem Kumarjit All Manipur Bar Association Bar Council of Manipur Register Official Singh, Advocate Madhyate Mari Lenaba Mui Kayana Sarukiaki, Justice K. Somashekhar na Manipur High Court Tha Humga Numit Kun Mangani Thabak Torumada Pangthuk Lamba Local Body Election gi Just Man Sandal District ki CJM gi Complex Semgalamba Lamdam Sigi Irang na Maram Waraga Waba Mayuk na Halaba IDP Singi Yaifana Buhonaramba Madi Court Room da Natana Aphaba Mioiba Amoina Thabak Torumada Manipur High Court na Thagapa Fungdo Pagaloina Mahaki Punsigi Lakliba Nova Tangkak Asidasu Aphaba Nungaiba Oinanaba Paujel Piki Justice K. Somashekhar na Thabaki matam loikhibaga loinana Madras High Court ki Justice M. Sundarbu Manipur High Court ki anoba Chief Justice oina khananaba Supreme Court ki Collegium na Union Government ta propose tawkiba laikhre ma kalwenana atop Justice anishu Karnataka High Court madi Meghalaya High Court ki Chief Justice oina propose tawkhre To the learned members of the bar, let me say this with a basis that the practice is not merely a career, it is a noble profession that is being faced with a difficulty, perhaps even a discouragement, but never lost sight of the purpose. But remember that every case you argue
is not just above the client's right. Prime Minister gi Khongsat Manungda Lupa Crore Lising Taret ke Chahum gi Development Project Urep Uyung Tambaga Loinana Lupa Crore Lising Amaga Chani gi Development Project Shing Shangaduna Miyam do Kusinagani Haina BJP North East in charge Odiba MP Dr. Sambit Patra na Phongdokre Thambal Sanglen the Pangthopa Pawgi Mifamda Wafam Si Mahakna Phongdokibani Magna Makata na PM na Kanglada Tunglaba Matungda Imphal gi Tongan Bamafam the Ladiba IDP Singa Unaduna Wari Sanagani Amadi Manipur gi Mapan Yauna State Sigi Paikaliba Tongan Development Project Shing Sangaduna Miyam the Kusinagani Loinana Miyam gi Mifamamada Wangangani Haiki Nasigi Pawgi Mifamatuda Hanagi Chief Minister N Biren BJP Manipur Pradesh ki President A Sarda Manipur in charge Ajit Gopsade Party Sigi MLA Singh Sarugyaki. After arriving around 11:30 a.m. in Churachandpur, the Honorable Prime Minister Shri Narendra Modi ji would meet the IDPs, the internally displaced people of Churachandpur region. He would be meeting the children, the women folk, the elders there, would talk to them and would have a dialogue with them. After meeting the IDPs, the Honorable Prime Minister will visit the Peace Ground in Churachandpur, and at the Peace Ground there would be foundation laying ceremony of various projects catering to projects across the state. Thereafter, the Honorable Prime Minister will reach Imphal at around 2 p.m. and on reaching Imphal, he will go to Kangla. The Honorable Prime Minister in Imphal at the Kangla would be first interacting with the IDPs in the Imphal region, and after the interaction with the IDPs, he would inaugurate certain projects at the Kangla ground in the presence of the public. Prime Minister Narendra Modi na hayeng state sida lakadori basibu lamdam sigi miyam na harau tayam na okpagal wenana miyam na pamli ba pamba singa du Prime Minister da khanganduna state sida thokli birang sigi waroishi na purakna bkhona minasi haina sugnu AC da BJP gi mire boiki ba M Binod na phongdurkli ofamsi Women Development Committee kaksing kunau na sinduna kaksing kunau Municipal Council gi Ward number 1 pangthokpa nupi singi mifam da haikibani Manipur ge huzuk oriba political gi sarang na basigi matang da pangthokpa mifam aduda Binod na makata na Prime Minister na hayeng state sida laktuna irang sigi waroishi na purakna ba thabak paikhalakpa si yamna phaba khongthang ni khongthang sina nahan makai state sigi miyam na Prime Minister unaba phangde amadi state ki issue da lumna laude hairamba dusu kokhan bangam lagani maram sina lamdam sigi miyam na hayeng gi thorum sida punna saruk yamina si hari amoram da sugnu sigi MLA na Kakching district ki hiang lam wabagai lamkhai kaithel dagi sugnu phawbagi lambi sembagi matang da miyambu apang basibagi thabak ma satharakli ba sisu yamna laibak thibani hari Lairik Laishugi Mangal Fanglaba Mioi Kaya Lairaba Matamda Mahakna Aranba Propaganda Tawduna Laidibasi Miyam Nashu Midiang Champa Matam Were Hari Hayeng Prime Minister Narendra Modi Imphal amasung Churachandpur da lakadori basigi damakta mari leinaba singna akan bamong da samgat sagatpagi thabak satharingai da ngarang nomidang Churachandpur da mioi kharana irang horoktuna Prime Minister lakadori basigi sem sari balambi gi mafam kharada amanga ta thokan khre police amadi army na irang du lakshin khre haidi ngarang nomidang pung tara rom tarakpada National Highway 2 Imphal Dimapur lambi gi Nagaland gi Chashama village da Chingning Haibadagi truck amanan sinkre laibak thibadagi driver madi handyman Kunja Singna kalhaure hairi Hiram Sigamari Lenana Paumi Singu Unabada MDA ge Assistant General Secretary KS Sangit Charanna Chingning Hairiba Mapam Sin North East Federation of Trade Union gi meeting Makada MDA ga punna satminariba loop singa khusam naraga gari adu lokhotpagi thabak sathari 45 AR Nagaland gi PWD department amadi MDA gi machinery sing sizinaduna akanba mawongda chingning khairiba mafam asi semjinbagi thabaksu sathari kanaguma driver singna khudong thiba thorakpada mafam aduda leiriba volunteers singda pau PBU hairi ngarang September gi tang 18 numidang gi pung Mapandina tara mukta matam sida Imphalom dagi chalaga Koima lanthoi haraga ti Sesema village highway area sida ngarang nung chubuna maram oidana landslide tawrpadagi truck ama nansin khre haiba mafam asi akoi hojik sengdokpagi thabak kanna tawjari haiba mafam asi ngasi maksi loisangani haibagi thajabasu leijai aduga loina gari singa lakpa matamda koi ngasagi sport yorko matamda koi Manipur Driver Association na amadi siga chaminariba organization singna koina matam chupada koi gi member sing amadi machinery sing koi mafam asida
lei khoi gi nuksiraba driver sing na darka leiraga su khoi member sing da unabiu haibo hamje haijage MSPCL की fresh recruitment process की possibility लेते हैं ना Advocate General Hizam Lenin ना High Court of Manipur दा खंगल लक्रे लिसंगने तराम पंदा Manipur State Power Distribution Company Limited अमसुंग Manipur State Power Corporation Limited अनी की Group C अमसुंग Group D की टोंगान बा post loan नबगी पांगथोक पर recruitment अदुगी result हाइडोक हनबियो मदी government ना था से थोकिबो order मगी मतुंगिना recruitment process कक्थत पगलोयना posting अदुगी नौना recruitment process पांगथोक नब खंगन किबा दु कक्थत पिनबा High Court of Manipur दा थारकिबा writ petition अमग मरी लेना ngasi High Court of Manipur की justice Anthem Bimol की court चथकिबा hearing अमदा petitioner की माइकेदगी senior counsel IS पाउनमना महूत सिनकी महापु काउंसिल एस गुनाबंतना मतेंग पांखी रेस्पोंडेंट की माइकेदगी मणिपुर लेंगा की एडवोकेट जनरल हिजम लेनिना महूत सिनकी एडवोकेट जनरल हिजम लेनिना रिक्रूटमेंट अदुगा मरी लेनबा गवर्नमेंट की फाइल सिंग मसाद लेरे फ्रेश रिक्रूटमेंट प्रोसेस की ओइथोप लेते हाइना कोर्ट अदुदा थमकी हाइरी कोर्ट अदुना नाकलनी की वाफम तारब मतुंगदा इंटरिम ऑर्डर थोकपिननबा तौरखिबा प्रेयर की मतंगदा खननबा लाखलिबा तांग 15 मतम लेपख्रे हाइरी Prime Minister की अत्यंत खोंगसद असदा सेल थुम की अवाब लेरब मणिपुर की मियाम की खलगा लुपा करोड़ लिसिंग तरा की पैकेज लाउथोकपिरमु लिसिंग चमापल मरफदरा निपान अमदी लिसिंग अनि मरीदा प्राइम मिनिस्टर ओरंबा अटल बिहारी वाजपेयी न लाकलंबदा नागालैंड की लुपा करोड़ चमापन पैकेज वन लाउथोकलमखी मणिपुर की सु पुथरिब सनफम सिंह ग्रांड ऑनथोकपिरगा पैकेज वन लुपा करोड़ लिसिंग तरा लाउथोकपिरमु हाइरी पाउगी मरक्थना ब्रेक मतंग लोमिनसे होंगलकलिबा पुंसिगी लंबीसिदा अरैबा चाबा याबा मखै चासिनरी अदुने हिदाक लांथक कयाम चादबा यारक्ते चासिलिबा सिंगदुना अदोमगी लिभरदा कयाम सोखली खंगबिब्रा लिभर नबु सोखलबा चानिंग थकनिंगबा फावदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदी कुचु कुमेन सेंगहलक्ति खुदिंगमक सिबु ngakthokke हाइरबदी जोलिप 100% नेचुरल सिरप अमदी कैप्सूल जोलिप 100% नेचुरल सिरप एंड कैप्सूल दादा इने मकीगनो अजब थमो सिगी युनिसे नेक्स्ट टीएमटी ना चेक्सन ना लाक्सिलगा थमखबनिने दादा नंसे जुहार हाबगा अमत कीदरबो असुमना मयामना मचलबो नाप्शन दुगम मसिगी युमसिबु असोयंगान कोकदबतगी नेक्स्ट टीएमटी ना नापसेली एक्सटेक टीएमटी जोर हाबदी नापकोकना बसेमबनी जर्मन टेक्नोलॉजी सिनबना कंक्रीट का तोकन तिनबा मतमदा कपामल अमुक हेना एंगल अदली एक्सटेक टीएमटी स्ट्रेंथ इज इन द क्विक सीज ब्रेस्ट एंड थायराइड क्लिनिक सीज हॉस्पिटल ना लाखलिबा सेप्टेम्बर की तांग 15 दगिना कुन फाउबा फ्री ब्रेस्ट एंड थायराइड कैंसर स्क्रीनिंग कैंप पांगथोक सगदौरी मेमोग्राम अमदी मरी लेनबा इन्वेस्टिगेशन सिंगदा 20% कंसेशन लोइनना प्रोसीजर सिंगदा 15% कंसेशन की खुदोंगसाबा पिजरी ब्रेस्ट अमदी थायराइड मरी लेनबा सांगी नुंगाइतबा लेबिरगदे खुदोंगसाबा असि लौबिहौ सीज हॉस्पिटल दा पाउ फाउबिरओ वाह सॉकर कंपनी की क्राउन मेकर वेल चाही यांखै सुरबा सॉकर कंपनी की क्राउन मेकर वेल हौजिक मार्केट फंगबिरगनी महाव यामना लेबा पिसु याम चावबा क्राउन मेकर वेल समन मयामसु महाव येंबियु क्राउन मेकर वेल मतमगी नुंगसित नुंगसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदक्ता फहनबा ngamlaba Capidon Cup Syrup 100% हर्बल प्रोडक्ट नि लोक खुबद नतना नकमही चेलबा अमदि खंगनाउ मरेंग मरेंग चटलगा लोक कंखु खुरबा Capidon Cup Syrup थकपियो Capidon Cup Syrup Free ENT screening camp from 11 September to 13 September at Caesar Urban OPD Kesampat. Adom na nakung taba watlaba fataba mahi taraklaba nungaitaba makhol toina taraba natondagi nahi toina taraba khanauda toina nungaitraba kok ngaubaga loina na hakchanggi balance kairaklaba amasung atopa mari leinaba anaba leibiragadi hariba numitsing asida lingbiraktuna khudongchaba asi lobihau akuba marol gidama contact number asida phawbiro. ब्रैकेटुंगदा मोहन तराम नोक्सरी मखा तरकपा पाव पिजरी प्राइम मिनिस्टर नरेंद्र मोदी ना मणिपुरदा लाकदौरिबसदा मणिपुर की चिंग अमसुंग तमदा लेबा मियामदा थकननबा अफबा इसिंग फंगनबगिदमक्ता लुपा करोड़ लिसिंग अमगी पैकेज लाउथोकपिरमु हाइना ऑल मणिपुर PHED वर्कर्स एंड एम्प्लॉयज एसोसिएशन चेरोल थादुरकली नट संगीत एकेडमी एंड रिसर्च सेंटर या स्कूल जन्माष्टमी की 39 शुभ मपोकुमन थोरम जन्माष्टमी कम्युनिटी हॉल पांगथोखरे
Toramadu Jain Manipur Dance Academy Director P. Bilas, Nat Sangit Academy and Research Center ki President S. Vedeshwar Sharma Madi, Manipur State Kala Academy Deputy Secretary K. Rajumani Nachingba Singh Saruk Yaki. Academy Sibu Lincoln Lamba, Laikidra Singh photo da Laishu Katuna, Ikai Kunabashu Utki. Academy Asina, Chahi Kudingu in a Pibaning Thojam, Angang Yaima Memorial Life Achievement Award, Chalibasahi Sigu in a Manipuri Nat Sankritan Isagi Lamda Katok Pagaluna Torokiba, Kayabu Shakang Laduna, Pishum Ningom Lerektagi, Oza Koishnam Kriti, the Piduna Ikai Kumnabu Laduna, Chahi Kudingi Pangtokpa Production Oina, Deko Gura Brahma Talgi Performance Utki. Academy Sigi General Secretary Waropam Shanti Kumar na Nat Sankritan Lodi Thudang Singh Manipur Kunaida Kangana Honaduna Lakli Sankritan gi Mangthar Klabatal Rasakayabu Ashum Maike the Purukna Bale Palatana Ozaguru Singi Matiangaluna Hona Kigani Haiki Jain Dance Academy Director P. Bilasna Mio Ibana Pokpadagi Siba Power the Pangtopa Tungan Mathurum Sing the Saksonariba Nat Sankritan gi Isayasi Matamgi Ahongba Saishakaya Lakibadagi Nasidi Art Form Asigi Maraibag Tambangamdre Haiki CP Radhakrishnan Bu India gi Taramanga Soba Vice President when India gi President Dorpati Murmuna Tabak Paibagi Wasak Lokre Prime Minister Narendra Modi ki Manipur Kongsat Thawai Mirel Manipur na taramna OE National Highway singda India ki citizen nama chaningba matamda satpa yadriba phawba Prime Minister na Manipur thadoktuna satkidana ba hairi Cherol sina makha taraduna Manipur gi apunba saktamda singnarakpu khudingmak India lengakna mayok nagani haina Manipur miyamda lauthoklamna ba appeal tawri ITI Mahiroi amasung Skill Students General Education gi mathakta Vocational Education sing piraga thabak Pangbagi Haishingba Lehenanaba, Directorate of Craftsman Training, Manipur, Amasung, Radwani Foundation Anina, MOU, Makutiak Pinakre, Secretariat Note Blog, Minister Hold Pangtopa Thoramaduda, Department of Craftsman Training, Secretary N. Bandana Sarugya Kibakalonana, Joint Director, Directorate of Craftsman Training, Yaipaba Longjam Amasung, Wadwani Foundation gi Executive Vice President Sunil Dahya Sarugyaki Joint Director na State Sida ITI Taramathoilai Masidagi Chahi Amada Training Chanipandagi Tadana Puthokli Masagi Haishingba Leragasu Manipur dadi Makoi Kudimak Thabak Pibadi ngamde Maramasina Manipur gi Mapanda Makoi Thabak Phangba ngamnanaba Sembagi Tangai Fadaba Lei Haiki Lei Inkol Mutat Payaroi Hainang Asisu Kul Asimak Tadagi Wakat Mifam Sathakre, Wakat Mifam Duda Coalition Against Drugs and Alcohol Kadagi Thaumising Susarugyaki, Wakat Mifam Duda, Laying Kol Kalu, Maitegi Kul Mutat Payaroi, Laying Kol Tugai Bayaroi have a play card sing season a key. Kada Kaktanatana Atopa Luptaramathuishu, Wakat Mifam Duda Sarugyaki. Hauzik Malem gi wena cancer laina paksana naraktuna imung manung gi sanmilon da chawna chaiteng pirakliba sidagi khara doraba sungak to pangamna pandam da noma gi oiba lemna cancer laina naraba sing khangdokpagi free detection camp ka loina na awareness amasu pangthokre kaino thongkhada leiba ibudo loya lakpa community hall kaino youth club lam ahingba BLF amadi kaino apunba maira pabi lupna punna cancer survivors Manipur amadi Karkinos Cancer Care Institute and Research Center Imphal ga khusam naraga pangthopa camp aduda punna mioi chamagi mathakta yengki Divisional Forest Officer Jirbam Forest Division Sinduna Raising and Accelerating MSME Performance Ramp ki makhada numit humni gi oiba can and bamboo crafting gi matang da training program Jirbam District ki Babu Parada leiba Jirbam Range Office ta pangthokre numit humni sumna pangthokodorba training du da mioi kun manga na saruk yari training program adu da Range Officer N Biras Trainer Hidam Rajesh amadi Manjur Ahmad Sarugyari Natural Resource oina marang kaina Jiribam da fangliba wa amadi li da value hapsinduna matau karamna business toba yabage haibagi matangda takpi tambigani haiki Bishnupur District Legal Services Authority na Legal Aid Clinic Project G ga khusam naduna POXO Act JJ Act CMP Act ka mari leinana angang singda legal ga mari leinaba singi Kanganabagi Pandam the Nomagyoba Legal Awareness Program Nambol St. John English High School the Pangthokre.
School adugi mahiroi sing saruk yaduna pangtokpa thoramda District and Session Judge Bishnupur Samum Ibzen saruk yaki Legal Aid Clinic Project J gi in charge Yangkhom Wangthoina hogalakliba mahiroi singda law gi maramda khanganaba awareness asi pangthokpani haidi Jal Jiban gi makhada yumthong khuding thaknanaba ising phanganaba paikhatliba asigi matangda Senapati District ki kul kunthra mangada matau karamna thabak paikhatlibagi haina RTI thakibada amotpa amadi sellana sizinabagi khudam changdam kaya phangbadagi khudakta miryang changbinaba India gi Prime Minister amasung Home Minister Amit Shah da memorandum thakre haina Senapati District ki Oklong Mariram Village tagi social activist RK Paul Chawangna cherol thadurokli Anauba Mayol Khongshat Amakaki Tarama Suba Mapokumon Thorom Sagolban Amudon the Labor IMC gi Ward number 7 gi Corporator RK Jiten gi Yum the Pangthokre Tormdu the Sarugaki by Mele RK Mona Sagolban AC the Paikali Basako Torangi Tabak Shingi Matang the Kangan Bagolina Lup Amana Tamlib Panda Matuki Matungina Tabak Togadabani Haiki Bishnupur District ki Manung Chanba Sunu Sipai Wanglekai de Manipur Police ki Manipur Police na mayum dagi fare haina media da fongdurakliba oinam naubi alias Bikendra chai kun mapan rum suraba miyosi UNLF amadi MPA ga karigumba hiram mamatada mari leina de haina koiring losingba UNLF ki Publicity Secretary M Sakhenna khuyek piduna thadurapa cherolamana hairi Board of Secondary Education Manipur na loba SSLC examination lisingani kun manga da mai paglaklaba chinga makha high school gi mahiroi sing taram no opagi thoramama School Sida Felicitation Committee na Sinduna Pangthokre Thoramduda Singjam Assembly Constituency ki MLA Yumnam Khemsan DI of School and AI in charge Singjamai Circle Zone 1 Memi Sinam amadi School ki Headmistress Thoksam Renu Sarugyaki School sigi oina mahiroi 13 na High School Living Certificate Examination thabada mahiroi 13 na First Division mahiroi 3 na Second Division da mai paktuna pass tobagi sang chamada chama oiri School sigi maikai digi appreciation certificate sing gift amadi case award sing piduna pungning thogat ki MLA Yumnam Khemsana Chingamakha High School si matam amada school sigi phibam yamna phataba maramna mama mapa singna masa amata school sida tamning halamde adubu mahakna MLA hek oirakpadagi school sigi oja singna kan honabadagi hojikti school si mahiroi masing yamna tamle haiki L. Sanjoy Meitei Laishram Somorjit Okram Nandibalabu Democratic People's Front DPF ki spokesperson oina haple hairi oina mesigi ta manirak mai paktuna minister oramlaba L. Radhakishore na Congress ta sanglakpada ACC gi manungda leiba khun 13 gi miyamna taramna okre L. Radhakishore gi kainau thongkhada leiba yumda pangthokpa thoramda Radhakishore na Manipur gi hojik oriba political gi fibam si yamna lure isagi apamba kaya thabak to onthok lagi haibagi pandamda miyam ga tanaraga Congress ta sangbani haiki tam homlak MLA waramlaba Yangkhom Surchandrana amukhana Congress party da Europabu nungaiba fongtukladuna miyamna taramna okre kakchingda leiba Wai Surchandra gi yumda pangthokpa thoramduda mahak masana karigidamakta Congress ta amuk yauribano haibagi matangda wafam sing fongdokhi Mamangi lengakna lambi semnanaba mari leinabasingda cherol thaba loiramlaba Kakching district ki hianglam wabagai lamkhai ketheldagi sugunu phawbagi lambi asibu sugunu esigi MLA ke Ranjitna makna honabadagi semgadore haina miyamda apangbasibagi thong chatharaklibasi angakpa poi haina BJP sugunu mandal gi president M Nabachandra fongdurakli hiramsaga mari leinana mandal sina sinduna Kakching khunauda pangthokpa pawmisanguna nabada Magna Makatana, MLA K. Ranjitna ACC ki tungan ba mafam sing da pangthokpa thorom sing da lambi asibu mahakna honabadagi lupa crore nipum manga chang semgadore haina laukthokpa asi angakpa mani lupa crore nipum manga asi lengakna thakiba cherol aduda hapkiba proposal gi sanfam ni adubu hojik fawbagi oina ayaba pirakpadi supnagi lupa crore kunithoi khare henba khaktani haibasi MLA na khangbiu haiki Pahalgam da terrorist na attack toduna micham kaya harkiba dugi mayokta Indiana sathakiba operation Sindur gi matang da khanganabagi thormama NCC group headquarter Imphal gi motivation hold pangthokre
Indian Army ki officer sing NCC ki tongan ba wing gi nupa nupi cadet sing amasung NCC group headquarter Imphal gi official sing na sarugya ki thoramdu gi manung chana India gi Kashmir da terrorist sing na sathakiba attack ki maramda photo amasung video sing utuna NCC cadet sing da khanghan ki Army officer sing na operation sindur gi matang da sandokna khanghan ki Department of Teacher Education Manipur University da faculty oina leibatana New Delhi da leiba Adventure Sports ki apex body ama oriba National Adventure Foundation NAF Manipur chapter gi director Dr. Kangabam Romeo da lemjaningai oriba Brigadier Gyan Singh National Adventure Award lisangani kunmanga khusinarakpada ngasi department asina sinduna taramna opagi thorom pangthokre thorom aduda department asigi head of department amadi din Professor Premlata Maishnam, faculty member Madi Mahiroi Singh Nasarugyaki, Shanglaba Chahi Nifurom Kathokpaga Loinana, Adventure Sports, Mountaineering Amadi Sports, Climbing the Torokiba Tabak Thorom Singda, Pung Thogat Poena, Award Asi Kusina Rakibani Heidi. Hauzik Sanabagi Pau Lobise Ministry of Youth Affairs and Sports, Government of India ki makhada Mera Yuva Bharat Kaksingna, All Kaksing Kunau Sports Association, Kaksing Kunau Gakusam Naduna, Kaksing District ki Chonokom Lampak, Kaksing Kunau da Satarakpa, Block Level Sports Meet Ngasilation Kre, Tasagi Taradagi, Tim Tarukna Sargyaduna Satarakpa, Football Match ki, Final Match da, Lifam Youth Club, LYC Wanguna, All Kaksing Kunau Sports Association, Akshabu, Panjil Ani Sinoda, Maithiba Piduna, winner Oikre. Jontlang SYC na point Tarahumdoi Pangduna DC Sandel Trophy Super Division Football League ki champion Oikre. District Sports Association Sandel ki meeting Makada Sports Complex Sandel Christian Ground Satarkiba DC Chandel Trophy Super Division Football League ki ngasi chanakiba league round gi aroiba match ta Jontlang SYC na Chumbang FC bu goal manga anida Maithiba Pikibani. Amaromda Association asina sinduna ground asida sathariba DC Chandel Trophy Second Division Football League ki ngasi sanakiba ahanba semi-final match ta Angakhel Chayang YCC na Rindam Khu SC bu goal ani shinoda Maithiba Piduna final sangkre. Manipur Linga ki Youth Affairs and Sports Department sinduna thasi ki tarama thoidagi Kuman Lampak Hockey Stadium da satharkiba chahi taramanga makhagi nupamasagi JN Hockey Tournament ki ngasi sanakiba aroiba match ta Imphal East District ki Young Pioneer English School na Thobal District ki KM Blooming Higher Secondary School bu Panjal Nipan amada Maithiba Piduna champion oikre. Loishinbagi thoramda Youth Affairs and Sports ke Director Mayengbam Veto Dronasarja Awardee L. Ibomsa, CRPF ki Commandant N. Kunjarani, Olympian Sanglakpam Nilakanta, Youth Affairs and Sports ki Senior Finance Officer N. Parithoihen Amadi, Department Sigi Assistant Director L. Anita Chanu, Sarugyaki. Sahi Taratret Makhagi, Nupa Masa Amadi, Nupi Masagi Champion Wikiba Amadi, Runners Up Takiba Team Singda, Sililang Libasing Gi Maike Digi, Medal, Certificate Amadi, Trophy Piduna, Puning Thogatki. National Rifles Association ki meeting makhada Mizoram ki Aizol de Sathari Bataran Thoishuba North East Zone Shooting Championship ki ngasi pangthokiba meter yankhai gi junior man individual gi small bore rifles da Manipur gi shooter Nomaitem Yubraj na score chani ga kulhumdoi logduna silver medal lokre. Meter taragi youth man individual air rifles da Manipur gi Sweety Ningthem Sana score Chahum Humbatra Taret Loduna, bronze medal Loki, Meter Yankai Youth Man Individual gi Rifles 3 Pistonda, Nomaitem Yubrasna score Chamanga Subna Mapan Loduna gold medal Lokre, category Sigi, Women Individual gi Pangthoki Bada, Manipur gi shooter Narungbam Isa Devina score Chamanga Kunipan Loduna gold medal Loki.
Manipur Amateur Bodybuilders Association ki makhada Bishnupur District Bodybuilders and Fitness Center na sinduna Oinam ki Public Hall da ani suba state level open Mr. Ibudo Tanglei Athoiba Championship kaloinana ahanba Bishnupur District Open Bodybuilding and Men's Sports Physics Championship thasigi kunma thoida pangthoknanaba leplamba du no mangan khatna thasigi kunda pangthoklagani haina association asigi advisor TS Swaran Kumar nangasi Oinam Public Hall pangthokpa pawmisangu unabada phongdokre championship asi sanaroibu yokhaliba iramdam asigi miyamna saugatpiyu hairi hawjek loisilakpada maruiba paw amuka na pizari Prime Minister की मणिपुर खोंगचत मियाम तराम ओक्पिनबा Chief Secretary Punit Kumar Goyal na मणिपुर की मियाम दा अपील तौरकली प्रोजेक्ट खरा संगाब नत्रगना उरेप उयुंग तौब खक्की लाकपु ओइरबदि Prime Minister Narendra Modi तराम ओक्फम थोकते हाइना इमा कयाना फोंगदुरकली Prime Minister की खोंगचत असना चाही अनि हेलब इरांग से लोइसिनबगी अफब माइकेदा लाकलगनी हाइना वांखै असगी MLA थांगजम अरुण कुमार ना हाइख्रे BJP ना मणिपुर कनबगम लोय पार्टी असिदा लैरिबा पुनमक मतम लैरिंगैदा पार्टी थादोकना असुमबु ओइगनी हाइना हानगी MLA Y Surchandra अमदी L Radha Kishore ना फोंगदोख्रे अमसुंग Prime Minister की मणिपुर खोंगचत यानिंगदब फोंगदोक्तुना मफम कयादा खोंजंग चंगसिनख्रे मसिगी लोइनना ngasiगी ओइनदी ISTV News matang sida tension jari meeting tabiriba punamakpu amuka hana kurumjari